Ngasi wakching gi tarani thoini panba yaipharaba yumja kisan numit asida langi lairembi ima imoinu gi numit asina lakpada iramdam kanglaipak manipur asida leibiriba maru oina channel asigi nungsijaraba subscribers sing amadi viewers singi maphamda yaipa paujel pijari ngasi ima imoinu gi numit asidagi hogduna tangdu leitadraba iramdam asibu tangdu leitaba kanglup phurup khuding makta nungsi chanaba puraktuna ing tapa iramdam kanglaipak manipur ama oirasanu haina kanglai pauthangi maikidagi miyamda yaipho paujel pijari loinana nungsijarba subscribers sing amadi viewers singna leptana support tawbiu haina noluksari adomna support tawbirakpana atenba matam asida 40k lanthokjaba ngamjare makhatana leptana support tawbiduna matamgi i pausing miyamda ihonba ngamanbiu haina noluksari aroiba oina kanglai pauthang maikeidagi sengdokjaba amana viewers singna tatana haibirakpa takpirakpada pau thengna thagat pirai hairpagi damak thagatsari pau thengna thagatcharakpagi maram miyamda sengdokjari channel asina pauche pathoktuna miyamda tahanjariba asi phongliba pauche sing asigi editor singi ayaba loina logjai ayaba amagi makhada pauche sing asigi hawker singna pauche miyamda yenba loidringai haibadi pauche gi circular loidriba pauba upload tawba yadaba maram leibana thengna thagatchabani aikhoi punna hingminnasi haiba pandamda kanglai pauthangna ngasi su leptana honajari asoi aran kaya yaurabasu pukchel chauna ngakpiu haina nolukchari loinana ngasi phongkiba tongan ba pausi sing amadi social media dagi lokachaba pau khara update pijari hanbada maruiba pau Laibaki tangdu leitadaba asigi yengjaraga bye amadi new year da androda chakcha haijanaba amadi atai isai nongmai tawbada athingba thamkre arambai tengol gi PRO Robin Mangang khoirakpamna tengol loisingda imoinuga mari lainana ngamjaba selgi tengbang pikre IDP singi ayaba yaudana lana pau sanduk piganu haina phongdorakli Kanglaipak apunba kholau hariba page asidagi update sing pirakpagal loinana RK production gi update su pujarakli loinana purup masel nungsinadaba photo amasung video social media da thagatanaba XCM Birelna appeal torakli Khaidem Ombi Chawba Devi Mihat ka mari lainana fare hariba kananbala yaripok wangkhemdagi natti haina wangkhen youth club na phongdorakli Chawba hatpagi phakiba kananbalagi mayum miyamna thugaiduna mangan takhan kare IDB singi tangtaba ama khangdoknaba governor gi thong thinduna pakhum launaba khongjang changsilagani haina athobuna phongdorakli yeknaba kanano masak khangduna anoba chahina lakpada amata oina apunba manipur gi idea da khong thangminnaba ngamba oirasanu haina MSF na phongdorakli Facebook na warning toramba school sing bosem amasung kosing gi ayaba yaudana school chalaidana ba khangalakli Bangladesh ki ahanba nupi Prime Minister Khaleda Zia laikhidre MLA Yumnam Khemchan India gi ahanba oina traditional taekwondo da mangasuba dan fangle CBI na thigananaba demand torokli Imoinu nga mela ga mari lenana ngasi ayupung mapaldagi nungtilpung ama fawba hapta kangjaibungda mela pangthokadori Hojik pausing amuk sandona pijari lebaki tangdu leitadaba asigi yengjaraga bye amadi new year da andro da chakcha haijanaba amadi atai isai nongmai tawbada athingba thamjare haina andro maikeigi praja amadi mairapaibi club singi maikeidagi phongdorakli ngasi ima imoinugi irat thoni thoronga mari lainana arambai tengolgi PRO Robin Mangang khwarakpamna mahaki tengoloi singda mahakna ngamjaba selgi tengoloi singda yanthokre IDP singi ming sizinaraga kanagumba amatana miyambu namthak tawba yaroi mara laiba mi mathik chaba cherak pifam thui haina phongdorakli IDP is not an victim card for the society haina phongdorakli Makha tarakpa pauda Myanmar gi general election gi ahanba tangka gi pangthokpa numita India gi border ga tainaba tamuda khut thongnakiba thodok adu military junta amadi military junta gi mayokta election bo boycott tawriba maruoiba militant group ama oiriba PDF singa marakta oiramle khut thongnaba aduda junta gi khutta PDF sibadi yawhogdre sathina sokpadi taragi matakta sokle hari achokpa khara gi phibam arubada leiri military junta na sil langlaga pangthokliba tangkak ahumlak thokna pangthokadoriba general election asida makhatana PDF militant singna ayetpa piraklabadi tumna hatkani haina akanba wafamsu PDF ki maikeida military junta na thamkre Kanglaipak apunba follow hariba Facebook page na asumna update piri
Angang adugi masak yawba photo di hapchararoi ngarang nahan apikpa nupi macha angang amagi viral chatkiba video aduda mama mapa animak landa sikre haina aranba minamba wangangba tambibadu tobiganu angang haiba asidi apetpa lekhomga changdam naribani aduna afaba achumba khak tambisi ai isamaksu ubada nungaitabagi post tawjakibani adubu achumba caption adu onthok charage adugadi angang adugi mama mapa landa siba oiramdre mama adu mayum pankhiba oirame mapa adusu hauji siramdre thobaldagi oiramle aduna aina nungsiraba ireisa singda haijaningbadi piklibi nupi macha adugi mateng pirasu achumba adum hairaga mateng pisi oidaba wa haijingumsi angangsing asina aikhoigi tungi yumbi oigadoribani yarikhaidi mama oibisingna machabu hundoklaga nupa amada yum panbagi hainabisi mapuroiba phana phatrabasu tobiganu thabak suraga ichagidamak hingba tamsi maramdi akonba paliba nupa adusu phalamdradi hena awaba tabagi masak oigani yum panba khudingi nupa phatre haiduna angangbu hundoktuna thanambiganu hajari nupa singsu gyantana matu masabu senabiu adu oiradi asigumba nungaitaba thohaidaba thodok kaya asidagi ngakthokpa ngamgani khali haina asumna update piri Makha tarakpada RK Production gi official Facebook account na asumna update piri cancer phanaba hidak medical science na puthokpa ngamdabagi maram cancer gi damak hidak sariba pharmaceutical company sing billions da paisa tali aroibada electoral politics ta vote karaba mihutugi yeknabasi lairaba lomi sinmi sing oirakani masi mayekna haibani mihutusu nate system sina tahanbani haina asumna update piri Lamdam sida leminariba purup singi marakta nungsinadana amasung yengthinaba pohangadaba wahi wata photo amasung video na singbasing social media amasung atai platform singda thagatanaba former chief minister N Birena appeal torakli makhata na hai lamdam asida irang asina maram oiraga kuki amasung maitai puruki miyoi sing awasai theng phangli adubu CSO elected Mahiroi sing lup sing yauna miyam punna khona minabadagi haukiba chahi ama makhairom asida santi hanjilakle anoba chahi lakpaga loinana aikoi maselge marakta nungsi chanana leminana appeal torakli Imphal West District ki Wangoi dagi Khaidem Ongbi Chawba Devi gi mihat kamari lenana Manipur Police na phare hariba HH Kananbala LS Danechori chahi nifumathoi asi yaripok wangkhem dagi nate Manipur Police na thadorakliba aranba pau asina laibak miyam amadi wangkhem gi miyamda chamamnaba pokhalle miyam gi chamamnaba asi koknaba Manipur Police na sengdokpiu haina wangkhem youth club na appeal torakli wangkhem youth club ki secretary S Premchandra na khuyek piduna thadorokpa amadi yaripok police station da pisinkiba aiba cherolda Manipur Police ki official Facebook page da tha asigi kunipal da thagalakiba post aduda yauriba mari suba mara leire hariba KS Kananbala LS Danechori asigi laifam yaripok wangkhem haina palliba asi aranba pau asina lebak miyam mamangda khul asigi mingchat thiale kunja singda chamamna pokhalle club na kupna thigalaba matungda chayet nariba miyoi asi yaripok wangkhem dagi natte haibasi chapchana khangba ngamle asigumba aranba pau asibu chandoklaga achumba leifam hapiduna Manipur Police na lebak miyam gi chamamna kokhannaba sengdokpiu hairaduna Khaidem Ongbi Chawba Devi gi mihat asi wangkhem youth club na su akan mamongda condemn tawi haina cherol asina makata na phondorakli Wangoi mamang Khaidem Ongbi Chawba Kaubi Maunha ama hatpada chenai haiduna Manipur Police na fakhiba Samurai Latpam Kananbala LS Danechori apokpagi ming laikhidraba Bihari gi yaripok Vishnu naha Bamon lekaida leiba mayum miyamna thugaiduna amangata thonkre thodok adugi matangda phangba pauna hai ayupung 10 rom tarakpada laikhidrabi Chawbagi lekaigi miyamna mafam aduda laktuna Kananbala gi yum adu attack tawkhibani khudak aduda yaripok police station gi OC N Sureshna Luchingba team ama laktuna irang adu laksinba ngamki pung khara ingtharuraba tungda amuk hana tongan makhalgi gari singda lakpa masing yamlaba miyamna nungthil pung ama makhairom tabada amuk hana laktuna yum adu makhata na thugaiki mihat asida chenabani haiduna police na phaduna hojik custody da lairibi Samurai Latpam Kananbala LS Danechori gi machin manau nupa amaga nupi marigani mahak thobal amasung palelda mayum paluraba matung halaklaga yaripok Vishnu nahada leiba mapamda leirakibani mahak masamaksu cancer patient ama oina leiri haina pawasina makhatari
ꯁꯦꯡꯗꯣꯛꯆꯕ ꯍꯧꯈꯤꯕ ꯇꯥꯡ 23ꯗ ꯇꯈꯦꯜ ꯌꯣꯡꯊꯣꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ KCPMC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯀꯤ ꯀꯦꯗꯔ ꯑꯅꯤꯅ ꯌꯣꯡꯊꯣꯡꯗ ꯂꯩꯕ ꯁꯥꯏꯈꯣꯝ ꯈꯣꯒꯦꯟꯒꯤ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯀꯦꯗꯔ ꯑꯅꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯦꯗꯔ ꯑꯅꯤ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯍꯥꯏꯈꯤꯕ ꯂꯣꯏꯅꯅ KCPMC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚꯀꯤ ꯆꯦꯌꯔꯃꯦꯟ AK ꯇꯈꯦꯜꯒꯤ ꯁꯥꯒꯩ ꯄꯜꯂꯒ ꯍꯥꯏꯈꯤꯕꯅꯆꯤꯡꯕ ꯑꯗꯨ ꯑꯩꯍꯥꯛ ꯑꯦꯂꯥꯝ ꯏꯕꯣꯝꯆꯥ ꯃꯩꯇꯩ ꯏꯁꯥꯅ ꯈꯟꯊꯍꯧꯗꯕꯅ ꯍꯥꯏꯈ꯭ꯔꯦ ꯑꯩꯍꯥꯛꯅ ꯒꯦꯡ ꯈꯨꯠꯄꯨ ꯁꯦꯝꯂꯒ ꯇꯧꯈꯤꯕꯁꯨ ꯂꯩꯖꯗꯦ ꯑꯩꯍꯥꯛꯅ ꯈꯟꯊꯍꯧꯗꯅ ꯍꯥꯏꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯄꯥꯔꯇꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯔꯇꯤꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯇꯧꯔꯕꯗꯤ ꯄꯥꯔꯇꯤꯅ ꯄꯤꯕ ꯗꯟꯗꯤ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯒꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯁꯦꯡꯗꯣꯛꯆꯔꯤꯕ ꯑꯦꯂꯥꯝ ꯏꯕꯣꯝꯆꯥ ꯋꯥꯔꯗ ꯃꯦꯝꯕꯔ ꯇꯈꯦꯜ ꯌꯣꯡꯊꯣꯡ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯈꯦꯡꯂꯛꯇ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯦꯝꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯖꯗꯨꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥꯗ ꯈꯣꯡ ꯊꯥꯡꯃꯤꯟꯅꯕ ꯉꯝꯂꯁꯅꯨ ꯍꯥꯏꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯃꯤꯌꯥꯝꯗ ꯄꯤꯔꯛꯄ ꯄꯥꯎꯖꯦꯜ ꯑꯃꯗ ꯍꯥꯏꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯅꯧꯕ ꯆꯍꯤ 2023ꯅ ꯂꯥꯛꯄꯗ MSFꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯏꯔꯩꯆꯥꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯤꯕ ꯐꯨꯔꯨꯞꯁꯤꯡꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥꯗ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯏꯈꯦꯡꯂꯛꯇ ꯁꯦꯝꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯁꯛ ꯈꯪꯅ ꯂꯤꯛꯂꯝ ꯀꯥꯏꯍꯟꯗꯅ ꯊꯦꯡꯅꯃꯤꯟꯅꯕ ꯇꯉꯥꯏꯐꯗꯦ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯇꯥꯏꯅꯐꯝ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯂꯩꯔꯛꯂꯕ 33 AD ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗꯒꯤ ꯍꯧꯅ ꯃꯁꯥꯒꯤ ꯑꯏꯕ ꯄꯨꯋꯥꯔꯤ ꯇꯣꯞ ꯇꯣꯞꯄ ꯂꯣꯟ ꯃꯌꯦꯛ ꯆꯠꯅ ꯂꯣꯟꯆꯠ ꯁꯦꯟꯃꯤꯠꯂꯣꯟ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤ ꯌꯦꯠꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯋꯥꯐꯝꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯁꯥꯒꯤ ꯑꯃꯗꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯦꯁꯤꯌꯥ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯀꯟꯇꯤꯅ꯭ꯌꯨꯇꯤꯕꯨ ꯇꯦꯝꯁꯤꯡꯅꯕ ꯁꯥꯐꯨꯁꯤꯡ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯤꯡꯅꯔꯛꯄ ꯄꯨꯝꯅꯃꯛ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯁꯥꯐꯨꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯂꯣꯏꯂꯝ ꯆꯟꯕꯒꯤ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯅ ꯌꯨꯝꯂꯣꯟꯅꯕ ꯕꯔꯃꯥꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯇꯞꯅ ꯇꯞꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯐꯤꯚꯝ ꯂꯥꯛꯈꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯐꯤꯌꯔꯁꯇ ꯆꯥꯎꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗꯒꯤ ꯑꯀꯟꯕ ꯃꯨꯛꯅꯕ ꯊꯣꯛꯂꯛꯇꯨꯅ 1934ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯊꯣꯛꯈꯤ ꯏꯪ 1934ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇ ꯃꯅꯤꯄꯨꯔꯅ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯟꯈꯤ ꯑꯗꯨꯕꯨ ꯆꯍꯤ 53 ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯃꯈꯥꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯪ ꯀꯨꯝꯖꯥ 1898ꯒꯤ ꯑꯥꯒꯁט 13ꯗ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯈꯤ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯑꯃ ꯃꯅꯤꯄꯨꯔꯒꯤꯁꯨ 1898ꯒꯤ ꯑꯥꯒꯁט 13ꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ ꯂꯣꯏꯅꯅ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯖꯒꯗꯕ ꯆꯠꯅ ꯂꯣꯟꯆꯠ ꯃꯆꯜ ꯁꯨꯅ ꯂꯩꯉꯥꯛ ꯂꯩꯍꯟꯅꯕ ꯇꯞꯅ ꯇꯞꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤꯁꯨ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ ꯑꯗꯨꯕꯨ ꯏꯪ 1894ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯖꯥꯕꯨ ꯁꯤꯂꯣꯡꯗ ꯀꯧꯗꯨꯅ ꯃꯅꯤꯄꯨꯔ ꯃꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯍꯟꯈꯤ ꯂꯣꯏꯅꯅ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯑꯣꯛꯇꯣꯕꯔ 15ꯗ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯔꯗꯔ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯈꯤ ꯃꯁꯤꯒꯤ ꯌꯥꯅꯆꯦ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯑꯃꯁꯨꯡ UN ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯌꯥ ꯈꯣꯡꯒꯥꯎꯅꯩ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯛ 1898ꯄꯨ ꯁꯤꯡꯅꯕꯅꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡꯅꯁꯨ ꯖꯁꯇꯤꯁ ꯐꯪꯅꯕ ꯂꯥꯟꯊꯦꯡꯅꯔꯤ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯈꯜ ꯑꯃꯠꯇꯗ ꯃꯅꯤꯄꯨꯔ ꯃꯨꯊꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯥꯎꯔꯛꯂꯤꯕ ꯑꯃꯁꯨꯡ ꯂꯥꯟꯊꯦꯡꯅꯔꯛꯂꯤꯕ ꯑꯁꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃꯅꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯊꯨꯒꯥꯏꯔꯛꯄ ꯃꯥꯟꯕ ꯃꯑꯣꯡꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯅꯥꯀꯣꯏꯅꯅ ꯅꯝꯗꯨꯅ ꯗ꯭ꯔꯒ ꯄꯤꯖꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯂꯩꯒꯗꯕ ꯅꯍꯥ ꯑꯉꯥꯡ ꯑꯍꯜ ꯀꯌꯥ ꯗ꯭ꯔꯒꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯥꯡꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯀꯌꯥ ꯄꯤꯈꯝꯅꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ MSFꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯧꯈꯤꯕ ꯆꯍꯤ 2020ꯒꯤ ꯑꯣꯛꯇꯣꯕꯔ 18ꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯕ ꯑꯦ ꯗ꯭ꯔꯒ ꯌꯨꯖꯔꯁ
Prevention campaign haudoki school gi syllabus ta drug prevention ga mari lainaba saruk sing hapnaba matam gi oiba issue kaya da yumpham oiduna government authority singda aiba chirol kaya pisinduna khunai asi kannaba taksinduna lakli amaromda athoba ipa ipu singna sagatlam khiba lamdam asi macoi tanaba silakpa manba lalong sing asi ngasi gi yellow phurup singna khangjaba mathok tai ipa ipu singna yatpi ramba liglam kaidana thamba haibasi ngasi gi aikhoi gi miyam gi thodangni tunglam chatki damak wakal munna khantaduna khong thangminaba matam oire ngasidagi amuba lo singi maraktagi khwaidagi tamthireba lo oiriba aspa lesingam chamapan yangkai nipal asi lamdam asigi miyambu ot naiba amadi hatpa yanaba thamlibra haibagi wahang thorakli ek asigi mayokta MSF ki athoba pebum chitaranjan inkumja lisingani Marigi Agastara Mangada Mai Thajaduna Thangnaba Numit Agastara Tarukta Thawaina Pontha Pikiba Aikoina Ningsingli Lamdam asidagi Apspala Thukadabani Terrorist Singna Misam Miyam Hatpa Lepu amasung right to self determination gi kholau Maikai Kayagi Miyamna Lauraklibasi Khangminaba Summi Hairi Aroibada Hairibana Anoba Chahi Lisingani Kuntarukna Lakpada Apunba Manipur gi idea ngakpa ngamnaba Yellow Purup Singna Amato Oina Chap Chaba Phirep Lominaba Tangai Phade Haibasi MSF na Lebak Miyamda Thamjari Manipurda lariba recognize tawraba school singda fesokna drive chathakiba adugi makatana lakadoriba chahi lisingani kuntaruk asidadi unrecognized private school amasung higher secondary school singda atopa school da attest tawduna exam tharamba thengnarabadi maduda tholakpa afafatagi daita kudingmak masa masana pujagadabani loinana mamangda thokiba kumna loop asigi maikeidagi warning tawramba school singda bosem amasung kosemgi ayaba yaudana school chalaidana ba khangali haina fesoki education and library David na Thadorokpa Chirol Amana Hairi Chirol Sina Makatana Asigumba Tabak Asi Bosem Amasung Kosem na Yengsinduna Lakadoriba Chahi Lisingani Kuntaruk Asidadi Makatana Thondanaba Ningsingli Akanba warning Piduna Amadi action Lokatuna Asigumba Thawong Sing Asi Kudaktagi Levan Biu Sel Kharigi Damak attest Tawonbagi Ayaba Piriba School Aided School Government School Sing Amasung attest Tawnaba Honariba Singi Mathaktasu Matik Chaba Cherak Mari Lenaba Authority na Pihengani Maram Aduna Hariba Thabok Sing Asi Kudakta Lekodabani Chamjaraba Mahirui Sing Amadi Mama Mapa Sing Dagi Namthak Tawba Kudakta Lekodabani School Amabu Sakmai Yengnaduna Criteria Sudana recognize Pibagi Tabak Asi Makatana Lahandanaba Mari Lenaba Department gi Puning Singsili Masina Maram Oraga Mahirui Kayagi Punsida Akaiba Kaya Piri Fesokna education sector Asi Amotpa Laitaba sector Ama Ohinaba Honariba Tabak Sing Asida Lebak Miyamna Puning Thogat Piu Hairakli Bangladesh ki ahanba nupi Prime Minister Khaleda Zia masagi anabana maram oiraga laikhidre kumja lising chamapan nimfu mangada India gi Jalpaiguri da Pokibi Khaleda Zia India amasung Pakistan khaidokna kharaba tungda imung manungi miyoi singal loinana matam adugi East Pakistan da mayum hongki kumja lising chamapan humfu da mahakna Pakistani army gi captain Zia ur Rahman da mayum pankibaga loinana Bangladesh Nationalist Party BNP gi chairperson oiduna Bangladesh lebaki ahanwa nupi Prime Minister phawba oiramki kumja lising maga chamapan Humbudra Mathoida Bangladesh Ning Tamanabagi Ihoda Landa Pakistani Army gi Mayokta Lepkiba Zia ur Rahman na kumja lising chamapun Humbudra Tareta Bangladesh ki Prime Minister oiramki All India Chakma Students Union na December 15 da miyoi kharana phubadagi laikhidraba Angel Chakma gi misi real motivated case ni haina lobaga loinana Central Bureau of Investigation na tigatna ba taksilakli case adugi matangda Jharkhand Police na tigatpagi tabak chathariba adu thajaba leitre haina su phongdorakli Angel Chakma chahi 13 miyoi adu Border Security Force ta constable oiba miyoi amagi machanupani aduga haujikna New Delhi da Master of Business Administration MBA tamduna laibani chaliba tha asigi mapalda miyoi kharana tamthina phurambadagi laikanaki madugi matung December 15 da laikanaba ngamdana laikhidabani Angel Chakma gi manaunupa Michael Chakma na phongdokibada thawong adu jat kuchu khaiba amadi phajadaba wahiwata sijinaduna sai thangba amani haiki case adugi matangda Jharkhand Police na tigatpagi thabak chathaba hokre case adubu tigalakliba PD Vatna Hindustan Times ta phongdokibada case adu jat kuchuga mari lainadaba amani case aduga mari lainana tigatpada phangba report ki matung inna Michael Chakma amasung Angel Chakma ga Manipur dagi lakpa Suraj Khawas kauba miyoi amaga lakminaba atopa miyoi mangaga loinana
Salaikui marketa yenaraki maduda utup watop sizinaduna Angelbu phu chaibagi thabak chathakibani pau asigi matungina case aduda miyoi taruk chenabagi manungda manga phare pharba miyoi sing adudi Abhinash Negi, Soria Rajput, Sumit Ayush Boyodoni Kauba Uttarakhand miyoi singni hari aduga Suraj Khawas hariba miyoi aduna Manipur dagi lakpani aduga case aduda maru oina chenariba Nepal dagi Yagya Yas Aswati thi Fabangamdana Lairi Mahaki Mari Makong Takpangambada Lupa Lising Kun Manga Reward Lauthok Le Hari Ngami singamsung miyamgi mathau tabasing yenglaga Fishery Department senduna ngasi ayuk pung 4 dagi nungtil pung 1 phawba hapta kangjaibongda ahumrak suba Imoinu Fish Fair cum Fish Crop Competition lisingani kun manga pangthoknaba sem chaba loikre ngagi mela sigi matangda Fisheries Department gi Director T Phulenna pauche asida hai Imoinu Fish Fair asida nga keji lakh ama hena puthoknaba pandam thamli Imoinu imagi irat thoni asida lamdam asigi miyamna phajaba amasung ayingba nga makal suna phanganaba pandamda Fair asi pangthokpani tongan district singdagi lakpa ngami kayana saruk yagani punna stall 150 rom hangnaba sem sari yamna maru oiba nga amba oina Imoinu numita katnariba lamdam asida yokjaba sarengsu kg 2 gi mathakta puthoktuna miyamda phangangani sareng asi kg 3 dagina manga phawba lumba phangangani hainasu ngami singna pau pirakli masimaksu miyamgi oina yamna nungaiba oigani pengba ngaton yauna row grass na singbasing makal kayagi ngasu puthokani Fish Fair asi pangtholibasi ngami singi potlum sing yolhanba khaknatana ngami singa lairiba miyoi singi marakta hakthengna unabagi kudongchabasu ohelibani loinana ngagi mela pangtholiba asi chahi asida ningol chakoba amasung Imoinu numit ani asi khaktani masina ngami sing asibu makoigi setmit londa kharada oirabasu mateng ohelibani haiki Makha tarakpa pauda editorial kalamdagi machangoiba sing amuk lokhotjari ahanbada German Tiger Road sembada thinglakpa lengakna marai marat tawraga matam launanaba honaba to'u National Green Tribunal haibasi mahusagi khal ngaktuna thamnanaba amasung yokhatnanabagi mayokta tawrakpa thabaksingi kesing painanaba India government na lingkatpa court makal amani National Green Tribunal Act 2010 gi makhada Tribunal asi kumja 2010 da lingkhatkibani hariba tribunal asina maru oina lawriba thawdangsingdi umang amasung lamlaki sa usik sing yokhatpa ising nungchit nil khongba amasung lebak leihauda thokhalakpa pollution control toba pat turel amasung wetland sing manghanba thingba sing yauri tribunal asida sijinariba matik mayai singi manungda ising nungchit senghandaba amasung miyoiba kunaida amang ata thoganba makhalgi industry sing khudakta thingjinba ngami umang kokthokpa mang takhanba amasung mahusagi khalda sogalakpa singi matakta file thianba su ngami masigi ju matakta chairak su piba ngami kudong chadaba mayokna haliba singda compensation pihanba su ngami manipurgi oina National Green Tribunal NGT na kumja 2019 da December thada solid amasung liquid waste ningthina loisindaba amasung mahusagi khalda bangan takhanbaga mari lenana Manipur lengakta lupa crore chani penalty oina pinanaba khangankiba laiki hariba chenpham aduna waste management da sotharibadu menkhatnanaba hiramda sijinamnaba khangalaki asumna India gi oina masak thokpa thabak kaya marumda MGT na wayal pirakiba laikre handakta kokomi gi convener khoraijam athobana Union Ministry of Environment Forest and Climate Change ki secretary gi mathakta file tawrakiba petition amagi hearing chatharaba tungda NGT na Churachandpur Kangpokpi None amasung Ukhrul district ta umang amasung singi saruksing phauna lambi semba khudakta lepkhinaba khanghankhiba laikre NGT Eastern Zone Bench Kolkata gi JM Arun Kumar Tiagi amasung EM Ishwar Singna December kulumdoi da thokhankhiba order amagi matung ina mathangi hearing lakleba February 2 da chathagani hainasu khangalakre matam yaithokliba sigi maru oiba maramdi Manipur lengaki chief secretary na district taruki magistrate amasung superintendent of police na makhatana amuktang yengsinkhinaba hairakbaga loinana matam nirakpadagi February 2 phawba pikibani Churachandpur None Kangpokpi Ukhrul ring road asibu aikhoi pumnamakna German road Tiger road haina khangnai German amasung Tiger haibasi tripartite talk taunariba kuki UG gi member singni makhoina sel thadaraga semlakpa lambi oibana
ꯈꯥꯏꯕꯣꯛ ꯑꯃꯅ ꯖꯔꯃꯟ ꯔꯣꯗ ꯊꯣꯟꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯥꯏꯕꯣꯛ ꯑꯃꯅ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯊꯣꯟꯕꯅꯤ꯫ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯐꯣꯔꯦꯁ꯭ꯠꯀꯤ ꯑꯌꯥꯕꯁꯨ ꯂꯧꯈꯤꯗꯦ, ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯑꯌꯥꯕꯁꯨ ꯂꯧꯈꯤꯗꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯃꯔꯝꯗꯤ NGTꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ, ꯔꯨꯔꯦꯜ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯐꯣꯔꯦꯁ꯭ꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕ ꯂꯩꯔꯦ꯫ ꯂꯝꯕꯤ ꯑꯁꯤ ꯍꯥꯟꯅ ꯁꯨꯡꯂꯩ ꯂꯩꯔꯝꯕ ꯅꯠꯇꯦ꯫ PMGYꯒꯤ ꯂꯝꯕꯤ ꯈꯔ ꯂꯩꯔꯤꯕꯗꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯃꯁꯨꯡ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯝꯕꯤ ꯐꯥꯎꯅꯗꯅꯕ PMGSYꯒꯤ ꯂꯝꯕꯤꯁꯤꯡꯗꯨ ꯆꯤꯡ ꯀꯛꯂꯒ ꯅꯨꯡ ꯊꯥꯗꯗꯨꯅ ꯂꯝꯕꯤ ꯑꯣꯏꯅ ꯁꯦꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯌꯥꯗꯦ, ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯇꯒꯤ ꯑꯌꯥꯕ ꯂꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯃ ꯐꯥꯎꯕ ꯇꯧꯗꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯅꯤꯡꯇꯝꯅ ꯁꯦꯜ ꯊꯥꯗꯔꯒ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 100 ꯔꯣꯝ ꯁꯥꯡꯕ ꯂꯝꯕꯤ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯑꯍꯣꯕ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯝꯕ ꯊꯤꯡꯈ꯭ꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯁꯨꯛꯁꯦꯝ ꯁꯦꯝꯍꯟꯗꯅꯕ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯊꯪꯒꯤ ꯍꯤꯌꯥꯔꯤꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯈꯠꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯂꯦꯞꯀꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯃꯤꯅꯨꯡꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯂꯒ ꯀꯣꯏꯂꯥꯁ ꯊꯥꯕꯤꯅꯕ ꯐꯥꯎꯕ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯜꯗ ꯀꯨꯀꯤ ꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯗ ꯂꯩꯉꯥꯛꯇ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕꯗ ꯂꯝꯕꯤ ꯑꯗꯨ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯁꯦꯝꯂꯤꯕꯗꯨ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯈꯨꯗꯝꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯁꯦꯝꯂꯤꯕꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯈꯨꯗꯝꯁꯨ NGTꯅ ꯗ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯅꯔꯛꯄꯒꯤ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯑꯁꯤꯅ ꯎꯃꯪ ꯀꯌꯥꯃꯔꯨꯝ ꯑꯃꯗꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ꯭ꯠꯀꯤ ꯑꯦꯔꯤꯌꯥ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯂꯝꯕꯤ ꯁꯦꯝꯂꯦ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯍꯧꯁꯥꯒꯤ ꯈꯜ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯉꯥꯛꯇꯨꯅ ꯊꯝꯅꯅꯕ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯤ ꯍꯥꯏꯅ NGTꯗ ꯎꯠꯅꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯈꯔꯗꯤ ꯎꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯊꯣꯡ ꯈꯪꯂꯛꯇꯕ, ꯏꯁꯤꯡ ꯏꯆꯥꯎ ꯏꯀꯪꯒꯤ ꯄꯟꯂꯦꯞꯐꯝ ꯂꯩꯔꯛꯇꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ NGTꯅ ꯂꯧꯈꯠꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯁꯧꯒꯠꯃꯤꯟꯅꯕꯅ ꯑꯣꯏꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯂꯩꯉꯥꯛꯅ ꯃꯔꯩ ꯃꯔꯥ ꯇꯧꯔꯒ ꯃꯇꯝ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯂꯦꯞꯄꯨ, ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯀꯟꯈꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯄꯤꯌꯨ, ꯆꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯛꯄꯗ ꯃꯥꯌꯣꯛꯅꯕ ꯉꯝꯖꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯏꯀꯥꯏꯕꯁꯨ ꯈꯪꯉꯨ ꯍꯥꯏꯖꯅꯤꯡꯏ꯫